ꯇꯣꯝꯕ ꯈꯨꯜ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯑꯁꯤꯒꯤꯗꯃꯛ ꯑꯋꯥꯠꯄ ꯂꯩꯇꯅ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯝꯕ ꯃꯁꯥꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ, ꯑꯗꯨꯒ ꯁꯦꯜ ꯇꯥꯟꯁꯤꯟꯖꯩ꯫ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯇꯣꯝꯕꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯇꯣꯝꯕꯁꯨ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯇꯁꯦꯡꯕꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯇꯣꯝꯕ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯩꯆꯥꯛ ꯄꯨꯝꯕ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯇꯣꯝꯕꯤꯅ ꯃꯥꯕꯨ ꯍꯦꯛ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯏꯕꯣꯝꯆꯥꯒ ꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯏꯕꯣꯆꯧꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯁꯛ ꯑꯃ ꯁꯛꯅꯈꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯆꯥ ꯃꯤꯒꯤ ꯏꯆꯥ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯇꯣꯝꯕꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯈꯟꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯣꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯣꯝꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ꯫ ꯇꯣꯝꯕꯤ ꯈꯛꯇꯒꯤ ꯋꯥꯈꯜꯇꯃꯛ ꯈꯟꯗꯨꯅ ꯂꯩ, ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯥ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯃꯍꯥꯛ ꯊꯨꯝꯐꯝ ꯆꯥꯐꯝ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯍꯤ 10 ꯆꯞ ꯆꯥꯅ ꯐꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯇꯣꯛꯂꯒ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯇꯣꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯥꯡꯖꯤꯜ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯣꯝꯕ ꯃꯁꯥꯅ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯇꯣꯝꯕ ꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯠꯇꯒ ꯂꯣꯏꯅꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯣꯟꯅ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯣꯝꯕꯤꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯋꯥꯡꯃꯗ ꯂꯦꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯝꯇ ꯉꯥꯏꯈꯣ." ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ, "ꯀꯔꯤ? ꯀꯅꯥ ꯍꯪꯕ ꯑꯣꯏꯔꯕꯅꯣ? ꯇꯣꯝꯕꯤꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯩꯅꯣ? ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯛꯀꯦ ꯃꯔꯨꯞ? ꯅꯪꯕꯨ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯂ?" "ꯇꯣꯝꯕꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯤ꯫ "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯣꯝꯕꯤꯅꯗꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯛꯄ ꯊꯥ 4ꯗꯤ ꯁꯨꯖꯤꯜꯂꯛꯏ." "ꯅꯨꯄꯥ ꯃꯆꯥ, ꯀꯥꯟꯅꯔꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯨꯞꯅꯇꯒꯤ ꯊꯥ 4 ꯈꯛꯇꯃꯛ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯪꯅꯔꯛꯂꯤꯕꯁꯦ ꯆꯍꯤ 10 ꯍꯦꯜꯂꯕꯅꯤ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯅꯔꯕꯅꯤꯅ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ, ꯑꯃꯗꯤ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯔꯨꯞꯁꯨ ꯅꯨꯄꯥ ꯑꯃꯅꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯆꯤꯡꯅꯕꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯝꯒꯅꯤ꯫ ꯃꯔꯨꯞꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯊꯕꯛ ꯇꯧꯕꯤꯌꯨ." ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯇꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯔꯝꯃꯤ꯫ "ꯍꯣꯏ ꯃꯔꯨꯞ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯨꯞꯀꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦꯗ꯫ ꯐꯔꯦ, ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, "ꯑꯩꯒꯤ ꯐꯥꯒꯤꯁꯦ ꯃꯥꯅ ꯊꯥꯖꯔꯤꯅꯦꯁꯦ꯫ ꯉꯁꯤꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯅꯨꯃꯤꯠꯅꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯅꯕ ꯀꯌꯥꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯐꯪꯗꯅ ꯇꯣꯛꯍꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯃꯟꯗꯦꯗ꯫ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ꯫ ꯃꯥꯒꯤ ꯏꯪ ꯇꯞꯄ ꯃꯑꯣꯡ ꯍꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯃꯥꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ, ꯍꯥꯏꯗꯤ ꯍꯥꯏꯔꯒꯦ."
ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯃꯨꯟꯗ꯭ꯔꯪ ꯇꯧꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯇꯣꯝꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯕ ꯀꯧꯏ, ꯃꯔꯨꯞꯀꯤꯗꯤ ꯀꯔꯤ ꯀꯧꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯋꯥꯡꯊꯣꯏꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯃꯔꯨꯞꯀ ꯊꯦꯡꯅꯕꯁꯦ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯒꯗꯕ ꯈꯣꯡꯐꯝ ꯑꯃꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯖꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯠꯇ, ꯇꯣꯝꯕꯤꯒ ꯂꯨꯍꯣꯡꯂꯕꯁꯨ ꯃꯥꯕꯨ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗ ꯑꯃꯨꯛ ꯑꯔꯥꯟꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩꯁꯨ ꯃꯗꯨꯒꯤꯗꯃꯛ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯃꯔꯨꯞꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯌꯨꯝꯁꯨ ꯌꯥꯝ ꯂꯥꯞꯄꯦ, ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ, ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯅꯣꯡꯃ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯈꯤꯁꯤ꯫ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤꯀꯣ꯫ ꯋꯥꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯁꯣꯝꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯣꯝꯕꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯣꯝꯕꯤꯕꯨ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯒꯤ ꯂꯤꯆꯠ ꯑꯗꯨꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯃꯆꯤꯜ ꯄꯦꯟꯅ ꯆꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯒ ꯑꯍꯜ ꯑꯃꯈꯛ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯗꯥꯗꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯑꯩ ꯍꯜꯂꯛꯑꯦ꯫ ꯇꯣꯝꯆꯧ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯧꯁꯪꯗ ꯊꯕꯛ ꯁꯨꯕꯗꯅꯦ ꯃꯤꯑꯣꯏ ꯈꯔ ꯋꯥꯠꯂꯤ꯫ ꯃꯗꯣ ꯅꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯌꯥꯅꯤ ꯗꯥꯗꯥ, ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯍꯥꯡꯉꯤ꯫ ꯑꯩꯁꯨ ꯍꯌꯦꯡꯒꯤ ꯊꯕꯛꯀꯤꯗꯃꯛ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯗꯀꯣ ꯇꯣꯝꯕ ꯅꯪꯁꯦ꯫ ꯅꯄꯥ ꯅꯃꯥ ꯑꯅꯤꯃꯛꯅ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝ ꯀꯔꯤꯃꯠꯇ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯃꯤꯇꯥꯗꯅ ꯃꯤꯍꯧꯗꯅ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯍꯣꯠꯅꯔꯤꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯂꯨꯍꯣꯡꯊꯣꯛꯅꯅꯕ ꯇꯧꯔꯤꯁꯤꯗꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ꯫ ꯇꯣꯝꯕ ꯇꯣꯝꯆꯧꯒꯤ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯅ ꯈꯣꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯪꯗ꯭ꯔꯦꯗ ꯗꯥꯗꯥ, ꯆꯍꯤꯕꯨꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ, 10 ꯈꯛꯇꯃꯛ ꯁꯨꯔꯛꯂꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨꯗꯤ ꯂꯩꯔꯄꯣꯠꯅꯤꯗ꯫ ꯃꯤꯅ ꯍꯥꯟꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯍꯥꯟꯅ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯔꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗ꯭ꯔꯤꯉꯩ ꯏꯁꯥꯅ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯇꯥꯟꯅꯍꯧꯒꯗꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯇꯥꯔꯕꯁꯨꯅꯦ ꯇꯥꯗꯗ ꯕꯥꯇꯣꯟ ꯐꯥꯎꯕꯗꯤ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯇꯥꯗꯁꯤꯗꯤ ꯀꯥꯎꯔꯣꯏꯗ꯫ ꯇꯥꯗ ꯍꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯨꯡꯁꯤꯕ, ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯐꯕ ꯋꯥꯈꯜ ꯂꯩꯕ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯍꯧꯔꯣ꯫ ꯇꯥꯗꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯑꯌꯨꯛꯇ ꯂꯥꯛꯑꯣ꯫ ꯆꯥꯛꯀꯥꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯗꯧꯅꯤꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯇꯣꯝꯆꯧꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯑꯇꯩ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯃꯥꯅ ꯇꯟꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯅꯠꯇꯦ, ꯃꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯋꯥꯡꯊꯣꯏꯕ ꯇꯣꯝꯕꯤꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯕꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯋꯥꯡꯊꯣꯏꯕꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯞꯅ ꯋꯥꯡꯊꯣꯏꯕ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯋꯥꯡꯊꯣꯏꯕ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯉꯁꯤ ꯎꯅꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣই ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯁꯦ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯎꯅꯔꯒꯨꯝꯁꯦ꯫ ꯎꯅꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ ꯈꯜꯂꯤ꯫ ꯅꯪ ꯅꯁꯥꯅ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯇꯣꯝꯕꯤ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯋꯥꯡꯊꯣꯏꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡꯗ ꯀꯩꯁꯨ ꯍꯥꯏꯅꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯁꯥꯎꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯝꯗꯧꯅꯅꯣ? ꯇꯣꯝꯕꯤ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯆꯧꯕ ꯅꯝꯊꯥꯛ, ꯅꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯋꯥꯡꯊꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤꯗꯤ ꯄꯨꯔꯥ ꯉꯛꯏ꯫
Kayno ngasi nangna hariba wa mayam asibo aidi wakhal amata taba ngamdre Wangthoiba sauna Tombigi khajaida khopakna tharame aduga sauna hairaklamme Nangumba nupi kaya asi leibanani nupi haiba mingthol ase manghalakliba Nanga luhongadoreba bor masamangna aigi ifamda laktuna hairire masida amu kari lotki ge hairibano Wangthoiba ai tasengna nangna hariba wasing ado amata wakhal tadre aiga luhongadoriba nupa haiba bu kanano aigidi kana so hainaba nupa leiti Tomba hariba nupa ado nanga hainariba nupa ado natra nangi tat ase karam kana lepkani Tomba hariba mingadu tabada mahak tarang chatli Nangna tomba hariba sibu kanabuno khula sidagira Nang mabudi masa khangboire ko aduga ngasai makhai tumina khangsinadaba sariba ngasi nangi naguna ina khangle amuga na ekhoi ni paw phaunargumsi nang sumagal hongkhro aisu nupi mayam amale makhoi gi maraktagi afaba nupi ma khalagal hongkhrage aduga makhata na engona kemta harkano Wangthoiba wa asika khairam laga tombi bu yamna warongna chatkhre somda tombi mai hauna tomba bu saurami mana soidana oiramgani haibasu khanglamme tomba ngasidi nang khangani dana aibu aranba nupi tahanba aduga nangi kanabana kari ngasidi nahak aina lemna thararo Tombi sauna tombagi mayum tamna laklami mana lakpa matamdadi yumadu thonglonduna leirami magi penda ba wahai singasi haidoktana mayumda hankiroi khanduna mahak lakpa ngaidadi ngairage haina khallami Mangol aduda famduna sauna tomba bu lakpa ngairi somda tomba su lausangdagi nganna ngasidi handaba yade Tombigi maphamda magi nungshiba do phongdoktaba yade khanduna nganna harauna laklami Tomba konthongda yaurakli Tombidi Mangolda fambado ure madu ubada magi chongliba mihul adu phathanaba hona jarami Tombi so tomba lakpado ubada hawgatuna lai asum naksilaklaga tombada khopakna tharami Karigino nangna mi asu yamna usitibase ngasi phawba aina nangbu kana leite khanduna nanga loinabani nangi na tengso pangduna talak aduga ngasi nangna aingonda piriba awabasina karino Tombi Kaino nangna hariba mayam aduba ai wakhal amata taba ngamdre Karigino nangna Wangthoibada aranba wahai kaya ama tamsilamliba hojikti mane bulana lawkhre aikhoi ani bu lapna halaga nangi kanaba sina karino tomba Pomnama aina nangbu nushi jabagini tombi ai nangbu yamna nushi aina nangbu khanjarakpa ningjarakpa ase piklingaidagini nahak nataba nupi kanabusu aina mi haude kalakte nangi nushibana ai ngawre Tombi nangi na famda phongdokluraga nangna kari pakhom pirakani khanbada ai ngasi phawba phongdokpa ngamdana leiribani Tombagi wa aduda Tombi mana khalamba aduga onaraklabada kari pakhom pigani haina wakhal chamamnarami Tombana amuk makhata na hairei Tombi aina haribase amukta yabi aigi punsi nanga leiraga yamna nungaiba harauna le mangangani nangi thamoy adubune aina nungsi jariba aina ngaujaribase Tombi ngai ha wakhal khalami aduga hairei phari ai nangna haibadu yaraki nangna aigidama khalamgani haibadi ai nongmutasu khaludi adubu phari ai yaraki Tomba aisu nangbu ngasidagi nungshirage Tombigi wa aduda yamna haraujarami Tombi nangna hariba wasing asibo achumbara mani achumbani ngasidagi aisu nangbu nungshirani Tomba aidi nangna aingoda jairakadra haina khaluri aina Wangthoiba nakhoi anigi mari asibu thadatpibagi magi manakta amuk chakhigadra haina pakhaluri asengma nungshibadi yamna tangna phangye haibaduni karigumba Wangthoibana tasengna aibu nungshiba taradi aibu ngasimak puduna chatkhiba yabani madugi mahutta madi magi atopa nupi mayam ama lei haiduna chakre masina takpadi nungsibada launam tawriba misak ase mahakni mabu amu handa aina nungsiraroi aina maramoiduna nakhoi anigi nungsinamabu lapthokna hale masigi laman aina sidriba phawba nangbu awa maisa amata langhaloi momonda nokhanduna aina thamgani Tombi so Tombagi wasing aduda momo nokcharami numidang so isilaklabada Tombi so mayumda hankre Tombu so hojiti wakhal laitari
ꯃꯥꯒꯤ ꯅꯤꯡꯖꯕꯁꯨ ꯊꯨꯡꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯁꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯀꯔꯤꯁꯨ ꯇꯥꯗꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯍꯤ 28 ꯆꯞ ꯆꯥꯅ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯌꯥꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯪꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯇꯣꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯍꯤꯔꯝꯗ ꯈꯔꯗꯤ ꯋꯥꯏ ꯁꯪꯂꯦ꯫ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯔꯒꯗꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯑꯁꯤꯅꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯕꯨ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯀꯔꯤꯃꯇ ꯈꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯈꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯇ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕ ꯑꯁꯤ꯫ ꯑꯃꯗꯤ ꯇꯣꯝꯕ ꯃꯊꯟꯇ ꯋꯥꯈꯜꯁꯨ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯌꯥꯎꯈꯤꯕ ꯊꯣꯛꯂꯒꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯔꯛꯂꯔꯣꯏ, ꯌꯦꯡꯂꯛꯂꯔꯣꯏ, ꯑꯉꯥꯡ ꯑꯗꯨꯗꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯈꯟꯈ꯭ꯔꯒꯅꯤ, ꯃꯥꯕꯨ ꯀꯔꯤꯁꯨ ꯊꯧ ꯁꯥꯕꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯕꯤ ꯃꯊꯟꯇ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯄꯪꯁꯣꯟꯗ ꯁꯣꯟꯊꯩ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯆꯥꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯀꯜꯂꯛꯄ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯄꯤꯅꯕꯤꯔꯝꯗ꯭ꯔꯤ꯫ ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯅꯪꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯍꯜꯂꯦ ꯇꯣꯝꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯗꯨꯕꯣ? ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯛꯇꯔꯅꯦ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡꯁꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯤꯡꯉꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯁꯤ ꯆꯠꯂꯨꯁꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯁꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨ ꯉꯟꯇꯥꯅ ꯂꯨꯖꯊꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯠꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯀꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯄꯤꯕꯤꯌꯨ꯫ ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯁꯣꯝꯗ ꯇꯣꯝꯕꯗꯤ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯔꯣꯟꯗꯅꯕ, ꯃꯆꯥ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯤ꯫ ꯅꯨꯡꯁꯥ ꯑꯗꯨꯒ ꯋꯥꯃꯟꯈꯤꯕꯒ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯃꯁꯤꯗꯒꯤ ꯈꯖꯤꯛ ꯆꯠꯂꯒ ꯂꯣꯛ ꯐꯖꯕ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯠꯂꯨꯁꯤꯔꯥ? ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝ ꯁꯥꯔꯤ꯫ ꯋꯥꯈꯜ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯏꯪꯊꯅꯕ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ, ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯣꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯂꯤꯔꯤ ꯂꯤꯔꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯠꯂꯤ꯫ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯁꯨ ꯃꯆꯨ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯂꯪꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯂꯥꯞꯇꯅ ꯊꯨꯃꯣꯛ ꯑꯃꯗ ꯑꯉꯥꯡ ꯑꯃꯈꯛ ꯇꯥꯎꯊꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯑꯀꯤ ꯑꯈꯪ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯦꯛꯇ ꯀꯨꯝꯊꯔꯒ ꯆꯦꯟꯊꯔꯛꯂꯤꯕ ꯊꯨꯃꯣꯛ ꯑꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯌꯥꯝꯅ ꯉꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯝꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯈꯤꯗ꯭ꯔꯦ, ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯊꯥꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯩ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯒꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯒ, ꯇꯣꯝꯕ, ꯈꯟꯅꯗꯦ, ꯄꯨꯝꯅꯃꯛ ꯑꯁꯦ
ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯂꯁꯤ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯄꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯕꯗꯤ ꯇꯣꯝꯕꯤ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯗꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯊꯤꯔꯛꯄ ꯃꯇꯝꯗꯅ ꯀꯝꯗꯧꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕꯅ ꯑꯗꯨꯝ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯣꯝꯕ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯃꯊꯟꯇ ꯀꯔꯝꯅ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯂꯒ ꯌꯥꯝꯅ ꯇꯟꯅ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯪꯖꯕꯗꯒꯤꯗꯤ ꯇꯣꯝꯕꯤꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯂꯦ꯫ ꯃꯆꯥ ꯌꯥꯎꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯒ ꯅꯤꯡꯊꯤꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯅ ꯀꯧꯕꯤ ꯉꯥꯡꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯌꯣꯛꯄ ꯃꯆꯥ ꯑꯗꯨ ꯍꯤꯗꯦꯟ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯍꯤꯗꯦꯟꯅ ꯆꯍꯤ 3 ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯇꯣꯝꯕꯤ ꯑꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯈꯪꯂꯕꯗ ꯇꯣꯝꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯁꯣꯝꯗ ꯃꯁꯥꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯏꯄꯣꯛ ꯄꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯉꯩ ꯑꯃꯗꯤ ꯍꯤꯗꯦꯟꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯤꯗꯦꯟꯕꯨ ꯊꯥꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯅꯝꯂꯒ ꯀꯛꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯍꯟꯗꯨꯅ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕ ꯃꯥꯅ ꯁꯦꯠꯂꯝꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯗꯨ ꯐꯠ ꯍꯣꯡꯗꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯑꯃꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯄ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯇꯥꯔꯕꯣ ꯅꯪꯕꯣ? ꯇꯣꯝꯕꯤꯗꯣ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯩ ꯇꯧꯔꯒꯦ? ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤꯕꯗꯨꯕꯣ? ꯌꯦꯡꯉꯣ, ꯅꯪꯒꯤ ꯁꯝꯗꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯁꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯡꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯃꯁꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯦꯡꯖꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯎꯍꯟꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯍꯦ ꯏꯁꯣꯔ, ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯣꯏꯔꯕꯅꯣ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯗꯦꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯗꯦꯟꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯝ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯇꯣꯝꯕꯤ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯌꯦꯡꯉꯨ, ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯝꯂꯤꯕ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯁꯦ ꯃꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯊꯥꯖꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯀꯌꯥ ꯌꯥꯅꯤꯡꯕ ꯄꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯁꯦ ꯋꯥꯈꯜ ꯇꯥꯕꯃꯛꯁꯨ ꯅꯠꯇꯦ, ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕꯁꯨ ꯆꯨꯝꯗꯦꯗ꯫ ꯑꯃꯗꯤ ꯉꯁꯤ ꯑꯩꯅ ꯃꯤꯔꯣꯜꯂꯛꯂꯤꯕ ꯑꯁꯦ ꯃꯍꯥꯛꯄꯨ ꯌꯣꯛꯂꯛꯄꯗꯒꯤꯅꯤ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯌꯦꯅꯤꯡ ꯄꯤꯔꯛꯈꯤꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯍꯛ ꯌꯨꯝ ꯑꯁꯤꯗ ꯂꯩ꯫ ꯍꯩꯃꯥ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯌꯨꯝ ꯑꯁꯤ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯁꯥꯞ ꯇꯧꯔꯛꯂꯕ ꯑꯉꯥꯡꯂ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯋꯥꯖꯔꯤꯕꯁꯤꯡ ꯑꯗꯣ, ꯑꯗꯨꯕꯨ ꯌꯥꯝꯅꯁꯨ ꯋꯥꯈꯜ ꯑꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯀꯩꯁꯨ ꯇꯧꯔꯨꯏ, ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯗꯅ ꯁꯨꯝ ꯇꯧꯖꯔꯤꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯍꯥꯛ ꯑꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯃ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 2 ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯟꯗꯛꯃꯨꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯗꯨꯅ ꯇꯨꯝꯕ ꯂꯥꯏꯐꯗꯦꯕꯤ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯆꯦꯇꯥꯅ ꯁꯦꯒꯥꯏꯔꯒ ꯌꯨꯝꯌꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯊꯗꯨꯅ ꯌꯨꯝꯌꯥꯏꯗ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯔꯧ ꯊꯣꯔꯛꯂꯦ꯫ ꯇꯣꯝꯕꯤ ꯍꯧꯒꯠꯂꯛꯄꯒ ꯃꯥꯒꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯊꯤꯔꯛꯏ꯫ ꯃꯗꯨ ꯃꯥꯒꯤ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯂꯥꯏꯐꯗꯤꯕꯤ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ꯫ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯍꯤꯗꯦꯟꯕꯨ ꯑꯃꯨꯛ ꯊꯤꯔꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯌꯨꯝꯌꯥꯏꯗ ꯍꯤꯗꯦꯟ ꯍꯧꯒꯠꯇꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯑꯉꯛꯄꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯉꯥꯎꯔꯦ꯫ ꯀꯔꯝꯅ ꯆꯍꯤ 3 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯍꯥꯛꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯇꯣꯝꯕꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯅꯪꯅ ꯏꯉꯛ ꯉꯛꯅ ꯂꯦꯞꯂꯤꯕꯗꯨꯕꯣ? ꯇꯣꯝꯕ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯦ꯫ ꯇꯣꯝꯕꯤ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯕꯨ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡꯁꯤꯃꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯩ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯖꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯃꯗꯨꯗꯤ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯁꯨꯝꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯁꯣꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯒꯅꯤ꯫ ꯍꯣꯏ, ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯉꯥꯡ ꯑꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝꯗ ꯊꯝꯂꯁꯤ꯫ ꯑꯗꯨꯒ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯥꯕꯨ ꯂꯧꯔꯨꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯍꯛ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯁꯤ ꯐꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯀꯔꯤꯁꯨ ꯋꯥꯔꯨꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯔꯣꯜꯂꯕ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯀꯥꯟꯅꯗꯦ꯫ ꯑꯩꯅ ꯃꯃꯥꯡꯉꯩ ꯍꯥꯟꯅ ꯇꯥꯟꯅꯈꯤꯕ ꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯗꯤ ꯇꯣꯝꯕꯤ ꯈꯛꯇꯅꯤ, ꯃꯥꯕꯨ ꯈꯛꯇꯅꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯍꯣꯡꯇꯣꯛꯂꯒ ꯃꯥꯏꯕ ꯑꯗꯨ ꯎꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯣꯖꯥꯒ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣꯅꯦ ꯇꯣꯝꯕ? ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯏꯕ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, ꯑꯣꯖꯥ, ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯋꯥ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯈꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣꯝꯕ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯒꯨꯝꯁꯤꯗ꯫ ꯑꯣꯖꯥ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯗ꯭ꯔꯦ꯫ ꯑꯣꯖꯥ, ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ꯫ ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯑꯗꯣ ꯆꯞ ꯆꯥꯅ ꯄꯤꯖꯒꯅꯤ꯫ ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯧꯕꯤꯌꯨ꯫ ꯇꯣꯝꯕꯅ ꯒꯤꯔꯤ ꯇꯛꯃꯟꯕ ꯑꯗꯨꯗ ꯃꯥꯏꯕ ꯈꯣꯝꯕ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯝꯕꯗ ꯊꯥꯒꯠꯄꯤꯕꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯝꯂꯒ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯊꯨꯅ ꯊꯣꯔꯛꯇꯨꯅ, ꯅꯨꯄꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯣ? ꯅꯪꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯗꯅ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯗꯣꯏ, ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯁꯨ ꯍꯥꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯂꯤꯕ? ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯩ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤꯌꯦ꯫
Magi nupigi matau aduda khomba pakhatna Thadoi ai lale nang chakhino aina tawjaruba thaba khudingmak aina achumba pumba Tombigi mafamda haidok chaki amuk hana masigi thabak ase ai tawraroi Thadoi thona makthokre Tombigi mayumda laklammi Tombi so mangol adu waisi chanduna leirami Thadoi thona jangsilaktuna hairai Tombi ai nanga wari mata sanadaba yadre Kari wafamno hayu nangna haidingliba ado Tombi aina wafam ase hai haiduna nang aibudi waroganuko Thadoina wari sing ado amata chithadana lithoklame makhatana Tombi aigi wakhaldadi nang magi mayum asida leirabadi soidana khudongtiba nangani khale nangi asengba yumda leirubana phagani phari aisu hankrage Thadoisu mayumda hankre Tombi mai hauna saukre mahak punsigi tomba bu ngakpiba ngamlaroi haina khankre maram aduna mahak magi mapot machei pumba yom senduna mapamda hankre lambida lakpada machanupa hiden busu laukhirami aduga mama macha adu chatkre yumda halakpada tomba magi nupi leiramdaba aduda koiti thirami upai leitrabada magi nupi gi mayumda amuk chelaklami hiden ga loina na mangolda famduna leibadu ure mataw aduda Tombi aina ri yumda nangbu thiruri aduga nangna mafam asida hemi phata karigino nangna mafam asida changlakliba machabu hatpa ngamba nangbu miro Tombigi mama mapa amadi mabung sing adu suthoraklami yare nang chakro ichanupi se ngasidagi yum asida lehelagani nangbu kana leite haiduna aikhoina luna chana khankibane aduga nangna aigi ichalgi mamitagi mapi sinthanba nangbu khudak asida miyamda haidoktuna nangi thawai ado aina lobo ngambane adubo aina miyoibagi minungsi amagi makhada yengbirabane chakro chalo Tombi ayamna lankre aina nangbu nungsiba henman khibana nangna ibu kaukthokpigadra icha yaukrabadi aigi nungsibabu mirairakadra khanduna pakhatchabadagi pumnamak ase thoklibane Tomba nangna ibu thamoi sengna nungsirabadi madugi awaba karino khanglamlai aigi nungaijaba aduna penthokcharamgadabane nangdi aibu nungsiba nati nangna sagi nungaijaba mikup adugi damakta aibu dakar oi haina khanjaba khaktane nangbu harauhanba misak ado madu khaktamak nangna maru oi haina ningjabane yare nang chatkro amugana yumasida lakano leikidraba aikhoi anigi ahanba icha aduna mama aibu kayada waroramgadaba madugi papado nang soidana phangani wa ase haiduna Tombi kapna hidenbu pusinduna changkre Tombasu yumaduda changbagi hak leitre madom naidom punsi chupa hingba takhirame fanayamna magi nupiba nungsiba oirabasu karisu khangjadriba thawai adubo manghanbadi chumde nungsiba asisu yamna nungsi adubo aigi nungaiba mikup adu khaki khallaga mibu phajinduna punsinduna thambadi aikhoigi hak leite Tombasu punsi chupa madom naidom angawbagumna leikhirame masana tawjakhiba phattaba sing aduna paptana yomlaba mahak nongmadi leikhidre Tombi khajiktangdi nungaitaba phawrami adubo thoidokna henadi khaldudre magi haibabu lehoriba macha singi damakta kathokpana magi pangal oi tha kharagi matungda Tombi magi machanupi ama phangjare haujikti mahak nungaibatana magi punsi adu yomle macha anigi kumhai aduda ningtamna wakhal leitana punsi adu lenkhirame